President Masoud Pezeshkian Regional Amasung International Development ki Matangda PAKISTANDA LAKHRE USA Amasung Iran leibak ani ki marakta yanaba khara khuyek pinakiba adugi manungda leiriba tongan ba hiram sing adugi mapum fana khananaba amadi regional Amasung international ki oiba development kaya ki matangda wari sanaba Pakistan ki konung Islamabad ta ngasi thunglakri Iran ki President na Islamabad ta leiba Nur Khan Air Base ta yorokibada Pakistan ki President Asif Ali Zardari Prime Minister Shehbaz Sharif Amasung atopa makok thongba official singna taramna okhi haina Pakistan lengang na chalaiba television pawgi channel amana phongdorakli Maragasida Iran ki Foreign Minister Abbas Araghchi leibaga dugi Parliament Speaker Amasung Chief Negotiator galoinana Oman ki konung Mescript leiba madugi luchingba singgi awangba thaki oiba mawongda wari sanaba khongshan khre hairi ngasi Pakistan da thunglakiba Iran ki President Masoud Pezeshkian Pakistan ki Prime Minister Shehbaz Sharif na invite tawbadagi lakhibani mahak Pakistan da lakhiba adu minaf 168 haina mingthonba akhanaba aircraft amada lakhi aircraft adu USA Michael dagi chatharakiba attack amada Baghdad leiba Minap School ki mahir chamaga humfoni pan sikiba adubu ikai khumnaba oina plane adugi maming thon kibani hairi Pezeshkian ki khongchat aduda Pakistan ki President Asif Ali Zardari amasung Prime Minister Shehbaz Sharif animak unaduna wari sanagani loinana Pakistan ki National Assembly Speaker su oriba Deputy Prime Minister ga su form su pairiba Ishaq Dargas ku unaduna wari sanagadori Pezeshkian na Pakistan da lakliba khongchat asi mahangna Iran ki President oiraba matung anirak shuba oiri leibak ani ki marakta leiriba mari amadi atopa hiram kayada hen afaba khongthang purak minanaba khanagadori